ngasi sai tael impal da pangthokkiba thorom aduda sai NERC gi director Subhas Basumatri All Manipur Bar Association gi president Khaidem Mani su saru yaki most consecutive pinky sin up haina mingthonba khunawbina bar singba sida oribok norem tong samusang lainbi lekai degi maibam itombana mamangi sahida bar kulak singduna attempt tokhiba adubu World Guinness Record Committee na bar singbi niti niyom sing amuk piraktuna amukana attempt tongnaba khanglakpadagi ngasi noremtong samusang da laiba Brilliant Club amadi noremtong kulem lekai da laiba Lux Pioneer Committee na sinduna tile gi sai complex da pangthokibani ngasi itombana World Guinness Record Committee na pirakpa guidelines sing ngaktuna second kunthra da khunawbina tara tarurak singduna Guinness Record ki damak attempt tokhi 5 6 7 8 9 10 11 12 13 14 15 16 maibam itomba maiteina handakti soidana World Guinness Record ta chanba ngamgani haina phangtoragli khunawina singbudi lai aduga most consecutive pinky sin na pukyu oina oidi aini hambo oini haina monjo haibili hanakti soidana compulsory chalagani haibi thajaba 100% ai thamjai itomana World Guinness Record ta chanba ngamlabadi state asigi asoba mai amadi soidana purakpa ngamlagani Bureau Report Impact News